Leirang layul nungdo tumin thuklibak khoini minung sigira oizabagira mitrang oina uhanbana nangbu miyamna yari nangbu khangba kanadi sarang nungda punkhiduna phibul namkhre chimbali kayadi kuirini lechilgum saklonda nongma haiba amadi leiridana nongju laktuna jamthoknani baksana thaba chujak pambina labuktuma pungsang sangi hena machu sangna sanghalibadi kudakta kiglakpa nongnik sinani pumamamba atiyagi machu lakta lamna leptuna labuk maike yengbadi aduki matik phajai jangsin dana yengmudrabadi thopom jangpham hek leitabagum maningi adu phajaba drisagi manungda angakpa phangna akiba athiba amotba masakya lotuna leitaba nati adumakni Thotho laubi khuzengdo khutpai chena kan hek pai khangching soro lak tana ching duna khong lambi gi lawi da puri pangal sonbana pating thokpa ngamda phamtha duna yali adumna tawno haigom upai leiti lauri gi lainangda jinanjin puthaduna uprang he kupna tubada masado poptai wabana nakan dagi haitharakpa jujak pambi gi manana fi thongdaba hakchang gi saru kharadi pubatuna I thokli thupagi chaina lakta pakatpana langoi chali maike khuding kirup yingse mabu kanbinaba kana leri khanbago ude lep hena wangba jujak pamina khanjin khrabada kapli tawbong khangda law khongna muklubagi siri ba khonjelna yamson haise adamai tawno hibu thadokpiyo se hibu thado ayumta thadokpiyo tade taroi khanbana mana tabidi na panglaba kana phau wari taradoba khonjelni adubu made tagidri leptuna chingdana purakpana panthongum yorabra sabalodriba yumgi amamba ka manung amada laktana insili sadau thonglaba changni khajik pangal puthoktuna ilakpada sittuna laimaida tai kirup masa pulap tasin maning handuna hamsi chali manga thangjelakliba khongthangda ubada kina adubu hanba leite mahakti akibagi masak ubada sa olaba mahakti hena apenba poktuna khongda tamna thangjile handokphum leita chathokphum khangda walda tapnap labada makut ani lona thawai nikna biroina na haizari amuk sunupiduna adumai tawgono nang fattaba ongano ai thadukpiyo ai ki ai nang kizei joizaina na leriba nupi magi samlangdo kutpai chena lawai lutonda tap paiduna chingkhali kudum chalage khan mapi munduna wal tamna safukan hakchangdo pulap namsili aduga imu nganglaba mamit anina nupi mabu sangtreking na padanakna yathak yakache nungsagum nishindana ngarang khunjelda pungpung saba yanunggi nungsa sorgaloinana chiksanai nangbo ina kan nangbo kalo hairadi mayambu khurumjari Kangla News Top Headline bo miding tabiriba pumnamakpu ningthaulemba yumnamna taramnokchari hojik phawda leiriba maruoiba pausing pizari ngarang ahing miyathina hatuklaga kaithel samu makungda fibam chadan hundoklambi nupi ado masak maming khangba ngamkre hairi mahaki mamingna lanthem dia masagi chahi 19 suri mahak top mayai lekai dagini hauji DDS da ozaoina thaupuribini misi sigi matangda apokpi mama lanthem tombi ki pawdo mama tombi kapna aigi isagi misi ese yamna chingni kanana kari ki damak aigi isabu hatpano ngarang school chatkiba isani halakte thingzile haidana kol hanjin dauki switch off hai leisabi ni chentong tarung gadrana khali adugadi isagi asibugi pawoina tare ai isabu hatpa mi hatpa puthokpiyo ai isabiyo
ꯃꯈꯣꯜ ꯍꯧꯅ ꯊꯥꯔꯛꯄ ꯄꯥꯎꯗꯨꯅ ꯃꯈꯣꯏ ꯁꯔ ꯆꯦꯡꯂꯩꯒꯤ ꯋꯥꯈꯜ ꯀꯥꯏꯈ꯭ꯔꯕꯒꯨꯝ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯕ ꯃꯤꯠꯇꯣ ꯁꯠ ꯄꯥꯡꯂꯛꯏ꯫ ꯃꯃꯤ ꯁꯥꯃꯤꯒꯤ ꯊꯧꯗꯣꯛꯇꯣ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯔꯛ ꯊꯠꯈ꯭ꯔꯦ ꯑꯍꯤꯡ ꯃꯤꯌꯥꯠꯅ꯫ ꯀꯔꯤꯕꯨ ꯈꯟꯕꯅꯣ ꯈꯨꯗꯛꯇ ꯋꯥꯈꯜ ꯑꯃꯗ ꯍꯥꯏꯔꯤ꯫ ꯃꯥꯏꯂꯦ ꯉꯛꯅ ꯌꯦꯡꯂꯛꯏ ꯃꯤꯂꯟ ꯑꯃꯗꯤ ꯒꯥꯔꯤ ꯊꯧꯔꯤꯕ ꯅꯥꯎꯕꯗꯣ ꯃꯈꯣꯏ ꯁꯔ ꯆꯦꯡꯂꯩꯗ꯫ ꯑꯃꯨꯛꯁꯨ ꯈꯪꯂꯥꯎ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ, ꯑꯩꯅ ꯍꯥꯏꯁꯤ ꯀꯅꯥꯗꯅꯣ? ꯅꯥꯎꯕ ꯄꯥꯈꯠꯂꯛ, ꯍꯣꯏ ꯇꯥꯏ ꯂꯩꯊꯣꯛꯆꯔꯒꯦ ꯁꯔ꯫ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯧꯕ ꯅꯠꯇꯦ ꯁꯠ ꯒꯥꯔꯤꯗꯣ ꯃꯥꯏꯂꯩ ꯃꯈꯣꯏ ꯁꯔꯒꯤ ꯑꯅꯤꯡꯕ ꯃꯇꯨꯡꯏꯟꯅ꯫ ꯏꯄꯥ ꯄꯥꯈꯠ ꯌꯥꯡꯂꯞ ꯊꯧꯏ ꯒꯥꯔꯤꯗꯣ, ꯑꯣꯟꯊꯣꯛꯅꯁꯨ ꯀꯜꯂꯤ ꯁ꯭ꯄꯤꯗꯇꯣ꯫ ꯍꯣꯏ ꯃꯥꯏ ꯍꯥꯏꯅꯕ ꯅꯠꯇꯦ, ꯃꯥꯒꯤ ꯉꯝꯅꯕ ꯊꯥꯛꯇ ꯆꯦꯛꯁꯤꯟꯅ ꯇꯣꯡꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯤꯗꯦꯟꯒ ꯊꯣꯛꯑꯗꯤ ꯂꯧꯈꯠꯄ ꯌꯥꯔꯣꯏ ꯍꯛꯆꯥꯡꯗꯤ꯫ ꯄꯨꯔꯥ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯅꯤ ꯄꯨꯝꯇꯣꯏ ꯍꯦꯛ ꯇꯣꯏꯕꯗꯣ꯫ ꯈꯪꯂꯥꯎ ꯍꯦꯛ ꯂꯥꯎꯅ ꯍꯥꯏꯔꯛꯄꯅꯤ ꯃꯈꯣꯏ ꯁꯔ ꯆꯦꯡꯂꯩꯅ ꯉꯥꯎꯔꯤ ꯐꯩꯔꯤ ꯍꯦꯛ ꯇꯧꯔꯗꯅ꯫ ꯈꯜꯂꯣꯗꯅ ꯌꯥꯡꯅ ꯊꯧꯔꯛꯄ ꯒꯥꯔꯤꯅ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯗꯨꯅ ꯈꯥꯝꯕꯒꯤ ꯃꯈꯣꯟꯗꯣ꯫ ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯃꯤꯄꯥꯏꯗꯦ꯫ ꯉꯛꯂꯤꯕꯗꯤ ꯈꯥꯝꯂꯤꯕ ꯊꯣꯡꯒꯥꯜ ꯃꯄꯥꯁꯤꯅꯤ꯫ ꯀꯨꯝꯔꯁꯨ ꯀꯨꯝꯗꯦ, ꯇꯨꯃꯤꯟ ꯋꯤꯟꯗꯣ ꯒ꯭ꯂꯥꯁꯇꯣ ꯂꯩꯊꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯗꯨꯅ ꯂꯩ ꯇꯦꯛꯂꯤ ꯇꯦꯛꯂꯤꯕ ꯒꯦꯠꯇꯨꯗ꯫ ꯀꯔꯤꯕꯨ ꯈꯟꯕꯅꯣ ꯃꯈꯣꯏ ꯁꯔ ꯑꯉꯥꯎꯕꯁꯦ꯫ ꯃꯇꯥꯡ ꯆꯥꯗ ꯕ꯭ꯔꯦꯟ ꯕꯟꯗꯣꯞ ꯊꯝꯕꯒꯤ ꯃꯆꯠ ꯑꯃꯗꯤ ꯂꯩꯕꯅꯤ, ꯅꯠ ꯀꯣꯝꯕꯒꯤ ꯍꯧꯅꯕꯤ꯫ ꯃꯁꯤꯗ ꯑꯣꯏꯔꯦ ꯅꯥꯎꯕꯅ ꯏ ꯀꯥꯕ, ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯗꯣ꯫ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯆꯤꯡ ꯏꯔꯣꯟꯕꯗꯣ ꯍꯧꯔꯛꯇꯨꯅ ꯄꯩꯅ ꯃꯤꯠꯇꯨ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯋꯥ ꯉꯥꯡꯕꯒꯤ ꯃꯇꯤꯛꯇꯤ ꯂꯩꯖꯗ ꯌꯥꯊꯛ ꯌꯥꯈꯥ ꯀ꯭ꯔꯛ ꯆꯤꯛ ꯃꯨꯔꯨꯝ ꯁꯣꯅ ꯁꯥꯎꯏ꯫ ꯈꯨꯠꯁꯤꯗ ꯍꯅꯨꯃꯥꯟꯒꯤ ꯒꯗꯥꯗꯣ ꯑꯃꯇꯪ ꯂꯩꯔꯝꯂꯕꯗꯤ ꯃꯀꯣꯛꯁꯦ ꯄꯣꯞ ꯂꯥꯎꯅ ꯊꯣꯝꯕ ꯊꯨꯒꯥꯏꯗꯧꯅꯤ꯫ ꯀꯔꯤ ꯀꯣꯛꯆꯥꯛꯅꯣ ꯈꯪꯗꯦꯅꯤ꯫ ꯃꯤꯂꯟ ꯇꯥꯔꯗꯨꯅ ꯍꯥꯏꯔꯤ, ꯒꯗꯥꯗꯨꯀꯣ ꯀꯦꯖꯤ 10ꯒꯤ ꯅꯨꯡꯙꯪꯗꯣ ꯍꯥꯟꯅ ꯊꯥꯡꯒꯠ ꯉꯝꯕ꯭ꯔ ꯌꯦꯡꯉꯨ꯫ ꯂꯋꯥꯏ ꯅꯪꯕꯨꯁꯨꯅꯦ ꯄꯨꯂꯞ ꯊꯣꯝꯕ ꯍꯥꯠꯅꯤꯌꯦ ꯁ꯭ꯋꯥꯏꯗ꯫ ꯅꯔꯤꯟꯖꯦꯜꯗꯣ ꯌꯦꯡꯅꯕꯗ ꯐꯨꯗꯣꯛꯑꯗꯤ ꯀꯌꯥꯗ ꯐꯅꯤ? ꯆꯂꯣ ꯊꯔꯣ ꯍꯤꯡꯒꯥꯕꯤ ꯃꯥꯟꯒꯤ ꯆꯀꯠ ꯉꯥꯡꯂꯛꯀꯅꯨ꯫ ꯍꯤꯡꯐꯨꯝ ꯐꯨꯝꯖꯤꯜꯂꯝꯅꯤ ꯁ꯭ꯋꯥꯏꯗ ꯏꯪꯕꯒꯀꯣ꯫ ꯃꯤꯂꯟ ꯃꯌꯥ ꯏꯍꯤꯒꯠꯂꯒ ꯃꯉꯛꯀꯗꯣ ꯃꯈꯣꯏ ꯁꯔꯗ ꯊꯛ ꯏꯟꯗꯨꯅ ꯍꯥꯏꯔꯤ, ꯉꯥꯏꯈꯣꯅꯦ ꯑꯩꯈꯣꯏ ꯁꯔꯒꯤꯁꯦ ꯋꯥꯈꯜ ꯑꯃ ꯂꯥꯛꯄ ꯃꯥꯟꯗ꯭ꯔꯣ? ꯍꯥꯏꯗꯤ ꯑꯃꯗꯣ꯫ ꯈꯖꯤꯛ ꯍꯥꯏꯕꯗ ꯋꯥꯈꯜ ꯍꯦꯟꯖꯤꯟꯕ ꯅꯥꯎꯕꯅꯤ꯫ ꯑꯃꯗꯒꯤ ꯑꯅꯤ ꯌꯧꯈꯤꯗꯨꯅ ꯀꯣꯛꯇ ꯂꯥꯛꯄ ꯑꯦꯟꯗꯦꯅꯥꯗꯨꯒ ꯂꯣꯏꯅꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯃꯈꯣꯏ ꯁꯔ ꯆꯦꯡꯂꯩꯗ ꯊꯣꯛ ꯑꯣꯟꯁꯤꯟꯗꯨꯅ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯐꯠ ꯏꯟꯈꯠꯂꯗꯨꯅ ꯍꯪꯂꯨꯏ, ꯁꯤꯖꯔꯒꯦ ꯕꯥꯔꯇꯣꯟ ꯇꯧꯕꯣ? ꯁꯔꯒꯤꯁꯤꯕꯨ ꯍꯅꯨꯕꯤꯗꯨꯗ ꯀꯩꯅꯣꯝ ꯈꯜꯂꯤꯔꯣ? ꯍꯣꯔꯃꯣꯟꯁ ꯀꯥꯞꯄꯒ ꯎꯁꯥ ꯇꯤꯡꯍꯟꯒꯦꯁꯨ ꯆꯍꯤ ꯍꯦꯜꯂꯅꯤꯗ ꯁꯔ, ꯁꯦꯔꯥꯟ ꯇꯨꯔꯥꯟ꯫ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟ ꯊꯃꯣꯏ ꯋꯥꯅ ꯄꯨꯛꯅꯤꯡ ꯁꯣꯟꯅ ꯋꯥꯈꯜ ꯑꯃꯗ ꯒꯦꯠꯇꯨꯕꯨ ꯌꯦꯡꯂꯝꯕ ꯃꯈꯣꯏ ꯁꯔꯅꯤ꯫ ꯀꯔꯝꯕ ꯋꯥꯈꯜꯅꯣ ꯍꯥꯏꯗꯨꯗꯤ ꯃꯥꯒꯤꯅꯤ, ꯃꯥ ꯈꯛꯀꯤ꯫ ꯑꯗꯨꯕꯨ ꯃꯊꯣꯡ ꯆꯥꯗꯕ ꯅꯥꯎꯕꯒꯤ ꯋꯥꯍꯩꯗꯨꯗ ꯃꯈꯣꯏ ꯁꯔ ꯆꯦꯡꯂꯩꯗꯣ ꯋꯥ ꯉꯥꯡꯗ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝꯗ ꯁꯨꯛꯂꯞ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯅꯣꯡꯃꯩꯗꯣ ꯐꯠ ꯁꯠꯇꯣꯛꯂꯒ ꯅꯥꯎꯕꯒꯤ ꯂꯥꯏꯕꯛꯇ ꯇꯝꯃꯛꯏ꯫ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯤꯍꯨꯜ ꯇꯤꯡ ꯂꯋꯥꯏ ꯂꯨꯇꯣꯟꯒꯤ ꯁꯝ ꯆꯞ ꯌꯨꯡꯈꯤꯗꯨꯅ ꯑꯆꯣꯠꯄ ꯃꯐꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯜ ꯀꯥꯕ ꯃꯩꯈꯨ ꯑꯃ ꯕꯪ ꯂꯥꯎ ꯄꯥꯏꯊꯣꯛꯈꯤ꯫ ꯅꯝꯕꯔ 1 ꯆꯤꯠꯁꯜꯂ ꯃꯥꯜꯂꯦ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥ ꯂꯥꯎꯕ ꯅꯨꯡꯁꯥ ꯁꯣꯔ ꯑꯃ ꯌꯥꯅꯨꯡꯗꯒꯤ ꯍꯣꯟꯗꯣꯛꯈꯤ ꯄꯥꯈꯠꯂꯞ ꯂꯥꯎꯅ꯫ ꯑꯗꯨꯕꯨ ꯃꯇꯧ ꯑꯅꯤꯗꯨꯗ ꯃꯤꯂꯟꯗꯤ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ꯫ ꯈꯖꯤꯛ ꯃꯌꯥ ꯆꯔꯣꯡꯗꯨ ꯎꯠꯂꯗꯨꯅ ꯍꯤꯒꯠꯂꯛꯏ꯫ ꯇꯥꯟ ꯌꯥꯝ ꯀꯥꯏꯕ ꯍꯥꯏꯗꯨꯅꯤ ꯑꯍꯨꯝꯃꯛꯀꯤ ꯃꯇꯧꯗꯣ꯫ ꯀꯃꯥꯏꯅꯕꯨ ꯄꯨꯜꯂꯤꯕꯅꯣ? ꯑꯎꯕꯁꯤꯡꯅ ꯍꯦꯛꯇ ꯍꯪꯅꯗꯧꯖꯥꯠꯅꯤ ꯍꯧꯖꯤꯛꯀꯤ ꯗ꯭ꯔꯤꯁ꯭ꯌꯗ ꯎꯔꯗꯤ꯫ ꯅꯣꯡꯃꯩ ꯄꯥꯏꯔꯤꯕ ꯑꯩꯈꯣꯏ ꯁꯔꯒꯤ ꯁꯛꯐꯝꯅ ꯑꯁꯨꯛꯄ ꯎꯃꯪꯒꯨꯝ ꯁꯥꯎꯅ ꯂꯩ꯫ ꯑꯗꯨꯒ ꯅꯣꯡꯃꯩ ꯃꯇꯣꯟꯗ ꯂꯩꯔꯤꯕ ꯅꯥꯎꯕꯅ ꯁꯣꯔ ꯇꯤꯡꯅ ꯄꯥꯈꯠꯂꯞ꯫ ꯑꯅꯤꯗꯨꯕꯨ ꯌꯦꯡꯂꯤꯕ ꯃꯤꯂꯟꯅ ꯃꯌꯥ 32ꯗꯣ ꯅꯥꯟꯊꯣꯛꯈꯤꯗꯅꯕ ꯐꯥꯔꯤꯕ ꯇꯔꯥꯗꯨꯒ ꯄꯨꯂꯞ ꯊꯥꯡꯗꯣꯛꯇꯨꯅ ꯍꯤꯒꯠꯂꯤ꯫ ꯀꯌꯥ ꯖꯨꯠ ꯆꯥꯈꯤꯗ꯭ꯔꯦ꯫ ꯁꯛꯐꯝ ꯑꯃꯃꯝꯅꯤ, 3 ꯐꯦꯁ ꯏꯟ 1 ꯐ꯭ꯔꯦꯝ ꯀꯥꯏꯗꯨꯅꯤ꯫ ꯍꯜꯂꯁꯦ ꯇꯞꯅ ꯍꯥꯏꯔꯛꯄꯅꯤ ꯃꯀꯣꯛ ꯆꯥꯛꯄ ꯃꯈꯣꯏ ꯁꯔꯅ ꯅꯣꯡꯃꯩꯗꯣ ꯂꯧꯊꯈꯤꯗꯨꯅ꯫ ꯄꯦꯜꯂꯕꯣ ꯒꯦꯠ ꯅꯥꯇꯠꯄꯤꯁꯦ ꯌꯦꯡꯕ? ꯃꯆꯤꯟ ꯌꯥꯎꯈ꯭ꯔꯦ ꯂꯥꯏꯃ ꯅꯥꯎꯕꯁꯦ꯫ ꯀꯤꯔꯤꯗꯤ ꯑꯃꯨꯛꯇꯣꯏꯕ ꯐꯂꯞ ꯌꯦꯡꯂꯒ ꯂꯩꯊꯣꯛꯈꯤ ꯍꯥꯏꯒꯦ ꯍꯥꯏꯗꯣꯛꯂꯨꯔꯒ ꯑꯃꯨꯛ꯫ ꯑꯗꯨꯗꯅꯤ ꯃꯤꯂꯟꯅ ꯈꯨꯖꯤꯟꯅ ꯁꯤꯛꯈꯤꯕꯁꯨ ꯆꯦꯛꯁꯤꯜꯂꯣ ꯍꯥꯏꯒꯨꯝ꯫ ꯇꯁꯦꯡꯅ ꯍꯟꯗꯛꯀ ꯃꯈꯣꯏ ꯁꯔꯅ ꯁꯥꯎꯔꯛꯑꯕꯗꯤ ꯂꯥꯏꯕꯛ ꯍꯨꯠꯈꯤꯕ ꯁꯣꯏꯔꯣꯏ꯫
ꯌꯨꯝ ꯌꯧꯕꯒ ꯒꯥꯔꯤ ꯐꯥꯎ ꯐꯖꯅ ꯈꯥꯝꯗ꯭ꯔꯤ ꯐꯠ ꯀꯨꯝꯈꯤꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯈꯤ ꯃꯈꯣꯏ ꯁꯔ ꯆꯦꯡꯂꯩꯗꯣ ꯍꯟꯅ ꯌꯦꯡꯂꯝꯕ ꯅꯠꯇꯦ ꯋꯤꯜ ꯆꯤꯌꯔꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯍꯜ ꯅꯨꯄꯥꯗꯣ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯥꯒꯤꯗꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯃꯣꯙꯨꯅꯤ ꯃꯗꯨ ꯎꯕꯗ ꯅꯥꯎꯕꯅ ꯃꯅꯤꯡꯒꯤ ꯃꯥꯟ ꯅꯥꯟꯊꯗꯧꯔꯖꯥꯠꯂ ꯗꯨꯔꯋꯥꯁꯥꯒꯤ ꯃꯁꯨꯁꯦ ꯈꯨꯆꯠ ꯑꯃ ꯇꯧꯏꯗ ꯆꯍꯤꯠ ꯑꯗꯨꯅ ꯍꯥꯏꯔꯤ ꯃꯤꯂꯟꯅ ꯍꯩ ꯋꯥꯊꯤ ꯉꯥꯡ ꯅꯪ ꯉꯝꯃꯩꯕꯣ ꯃꯇꯥꯡꯗꯤ ꯆꯥꯗꯦ ꯆꯩ ꯐꯖꯅ ꯅꯤꯕꯨ ꯏꯁ ꯅꯪꯗꯤ ꯆꯥꯕꯅ ꯅꯣꯡꯃꯩ ꯃꯇꯣꯟꯗ ꯁꯣꯔ ꯍꯣꯜꯂꯤꯉꯩꯗꯨꯗ ꯅꯌꯥ ꯆꯥꯔꯣꯡꯗꯣ ꯊꯥꯡꯗꯣꯛꯇꯅ ꯍꯤꯒꯠꯂꯛꯏꯅꯦ ꯅꯌꯥ ꯁꯛꯇꯥꯗꯨꯒ ꯆꯧꯔꯤ ꯃꯇꯤꯛ ꯀꯛꯑꯦꯕ ꯀꯨꯁꯤ ꯅꯣꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯅꯀꯣꯛ ꯏꯆꯥꯛ ꯆꯥꯛꯑꯗꯅ ꯑꯩꯅ ꯅꯣꯛꯂꯛꯄꯩꯅꯤ ꯁꯤꯍꯧꯗꯣꯏꯗꯣ ꯂꯋꯥꯏ ꯑꯉꯥꯡ ꯁꯦꯝꯐꯨ ꯃꯥꯟꯕꯧ ꯍꯥꯏꯔꯝꯂꯒ ꯃꯤꯂꯟꯁꯨ ꯐꯠ ꯀꯨꯝꯗꯨꯅ ꯆꯪꯈꯤ ꯍꯧꯖꯤꯛꯇꯗ ꯅꯥꯎꯕ ꯃꯊꯟꯇ ꯃꯊꯥ ꯁꯥꯅ ꯁꯣꯜꯂꯤ ꯑꯩꯁꯨ ꯍꯥꯏꯕꯅꯤ ꯁꯤꯕꯨ ꯁꯤꯔꯝꯅꯤꯗ ꯅꯥꯎꯕꯩꯕꯣ ꯊꯋꯥꯏꯁꯦ ꯅꯣꯡꯃꯩ ꯃꯇꯣꯟꯗ ꯅꯞꯄ ꯍꯤꯡꯕ꯭ꯔꯥ ꯀꯩꯅꯣ ꯆꯤꯆꯤꯠ ꯂꯤꯂꯤ ꯏꯪꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯤꯕ ꯍꯛꯆꯥꯡꯗꯣ ꯐꯤꯖꯥꯎ ꯑꯃꯅ ꯑꯣꯝꯁꯤꯟꯕꯤ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤꯕ ꯁꯝꯗꯨꯁꯨ ꯐꯤ ꯑꯃꯣꯟꯕ ꯑꯃꯅ ꯇꯩꯊꯣꯛꯄꯤꯔꯤ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯑꯃꯨꯛ ꯑꯃꯨꯛ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯁꯥꯡꯂꯕ ꯃꯆꯤꯒꯤ ꯃꯁꯝꯗꯣ ꯍꯥꯊꯕꯤꯔꯤ ꯀꯌꯥꯗꯤ ꯅꯨꯡꯁꯤ ꯃꯇꯧꯗꯣ ꯑꯁ ꯁꯥꯡꯉꯦ ꯏꯆꯦ ꯅꯪꯒꯤ ꯁꯝꯁꯦ ꯍꯥꯏꯔꯛꯄꯅꯤ ꯃꯧꯄꯥ ꯑꯣꯏꯕ ꯅꯥꯎꯇꯣꯅ ꯑꯗꯨꯕꯨ ꯃꯆꯤ ꯑꯣꯏꯕꯤ ꯃꯤꯠꯂꯨꯕꯤꯅ ꯈꯨꯝꯂꯛꯇꯦ ꯃꯇꯨꯡꯗ ꯅꯨꯡꯗ ꯂꯩꯒꯅꯨꯀꯣ ꯏꯆꯦ ꯅꯥꯅꯤꯕ ꯑꯩꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯃꯥꯡꯒꯣꯜꯗꯒꯤ ꯀꯨꯝꯕ ꯌꯥꯗꯦꯀꯣ ꯏꯆꯦꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ ꯍꯥꯏꯕ ꯏꯟꯕꯤ ꯌꯥꯝ ꯅꯨꯡꯁꯤ ꯁꯥꯊꯤꯅ ꯅꯨꯡꯁꯤ ꯑꯉꯥꯡ ꯑꯃꯒꯤ ꯋꯥꯉꯥꯡ ꯁꯨꯛꯅ ꯅꯠꯇꯦ ꯊꯃꯣꯏꯗꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯅ ꯊꯣꯛꯄ ꯋꯥꯍꯩꯅꯤ ꯑꯃꯛꯄ ꯌꯥꯎꯗꯦ ꯃꯤꯅꯝꯕ ꯅꯠꯇꯦ ꯅꯥꯎꯇꯣꯅ ꯃꯆꯤ ꯅꯨꯡꯁꯤꯕ ꯌꯥꯝ ꯂꯨꯅ ꯈꯟꯖꯩ ꯃꯤꯃꯥꯟꯅꯗ꯭ꯔꯦ ꯈꯪꯕꯅ ꯃꯃꯥꯗꯒꯤ ꯃꯆꯦꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯏ ꯃꯁꯤꯃꯛꯅꯁꯨ ꯅꯥꯎꯇꯣ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯁꯥꯟꯅꯕ ꯆꯠꯇꯦ ꯃꯆꯦ ꯁꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯀꯨꯜ ꯆꯠꯄ ꯐꯥꯎ ꯌꯥꯝ ꯆꯠꯅꯤꯡꯗꯦ ꯄꯨꯡ ꯇꯥꯕꯒ ꯆꯦꯜꯂꯛꯈꯤꯕ ꯉꯥꯛꯇꯅꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯕ ꯃꯤꯠꯂꯨꯕꯤꯅ ꯅꯥꯎꯇꯣ ꯐꯪꯖꯕ ꯎꯏ ꯇꯥꯏ ꯃꯧꯄꯥꯅ ꯇꯧꯔꯤꯕ ꯃꯇꯧꯗꯣ ꯆꯥꯛꯁꯪꯗ ꯂꯩꯔꯤꯕ ꯃꯃꯥ ꯃꯦꯝꯆꯥꯅ ꯀꯔꯤ ꯍꯥꯏꯅꯤ ꯀꯔꯤ ꯇꯧꯅꯤ ꯃꯥ ꯈꯪꯗꯦ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯗ ꯑꯃꯨꯛꯅ ꯃꯤꯅꯣꯛꯅꯤ ꯑꯃꯨꯛꯅ ꯄꯤꯔꯥꯡꯅꯤ ꯇꯧꯐꯝ ꯑꯃ ꯈꯪꯍꯟꯗꯦ ꯑꯋꯥꯕ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯋꯥꯕꯗꯤ ꯃꯆꯥꯁꯤꯡꯒꯤ ꯈꯟꯕꯁꯤꯅꯤ ꯁꯣꯏꯍꯟꯅꯤꯡꯗꯦ ꯃꯥꯡꯍꯟꯅꯤꯡꯗꯦ ꯃꯆꯥ ꯀꯅꯥꯁꯨ ꯃꯃꯥꯅ ꯑꯗꯨꯕꯨ ꯂꯥꯏꯕꯛꯅ ꯇꯝꯕꯅꯤ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅꯤ ꯃꯦꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯤ ꯃꯤꯠꯂꯨꯕꯤꯗꯤ ꯈꯪꯉꯨꯊꯛꯇ ꯋꯥꯈꯜ ꯆꯣꯏꯔꯤꯗꯣ ꯍꯥꯏꯅꯕ ꯂꯩ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯖꯕꯁꯨ ꯃꯈꯣꯏꯒꯤꯅ ꯍꯦꯜꯂꯤ ꯑꯗꯨꯃꯛꯅꯤ ꯃꯦꯝꯆꯥꯁꯨ ꯅꯨꯄꯤ ꯃꯆꯥꯒ ꯑꯣꯏꯁꯤꯜꯂꯤ ꯋꯥꯈꯜ ꯄꯪꯋꯥꯗ ꯋꯥꯏ ꯁꯤꯅꯁꯨ ꯊꯨꯅ ꯑꯍꯜ ꯑꯣꯏꯁꯤꯟꯕꯅꯤ ꯆꯍꯤꯒꯤꯗꯤ ꯀꯌꯥ ꯊꯣꯏꯅ ꯌꯥꯝ ꯄꯣꯟꯇ꯭ꯔꯤ ꯀꯩꯅꯣ ꯏꯃꯥ ꯃꯅꯝꯁꯤꯗꯤ ꯆꯥꯛ ꯀꯥꯔꯦ ꯃꯦꯝꯆꯥ ꯏꯈꯪ ꯈꯪꯉꯤ ꯅꯥꯎꯇꯣꯒꯤ ꯋꯥꯍꯩꯗꯨꯗ ꯇꯥ ꯃꯩꯊꯛꯇꯒꯤ ꯆꯥꯛ ꯆꯐꯨꯗꯣ ꯇꯥꯞ ꯄꯥꯏꯗꯨꯅ ꯊꯥꯡꯗꯩ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯄꯣꯛꯂꯕ ꯃꯈꯨꯠ ꯈꯨꯠꯁꯥꯗꯣ ꯐꯨꯐꯨ ꯀꯥꯝꯗꯨꯅ ꯍꯥꯏꯔꯛꯏ ꯏꯁ ꯏꯃꯥꯗꯤ ꯋꯥꯈꯜ ꯑꯃ ꯇꯧꯔꯤꯗꯅ ꯅꯥꯎꯇꯣ ꯃꯣꯡ ꯍꯥꯗꯅ ꯏꯆꯦ ꯁꯦꯟꯅꯕ ꯋꯥꯔꯤꯉꯩꯁꯤꯗ ꯏꯃꯥ ꯑꯃꯨꯛ ꯉꯥꯎꯔꯛꯀꯅꯨꯀꯣ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯍꯩ ꯆꯟꯗꯥꯟ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯀꯅꯥꯅ ꯍꯥꯏꯌꯨ ꯍꯥꯏ ꯍꯥ ꯅꯆꯦꯁꯤ ꯇꯥꯔ ꯀꯔꯤ ꯈꯟꯅꯤ ꯑꯣ ꯑꯗꯨ ꯍꯥꯏꯗꯅꯕꯗꯣ ꯄꯂꯦꯝꯁꯨ ꯇꯧꯕꯤꯌꯣ ꯍꯥꯏꯅ ꯍꯥꯏꯅ ꯈꯪꯎ ꯎꯕ ꯃꯃꯥꯒꯤ ꯑꯁꯣꯛꯄꯗꯣ ꯆꯣꯡꯁꯤꯟꯗꯨꯅ ꯉꯛꯂꯞ ꯍꯪꯅꯩ ꯈꯨꯠꯁꯤꯗꯤ ꯀꯩꯗꯧꯔꯤꯕ ꯏꯃꯥ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦꯗ ꯉꯁꯥꯏꯗꯣ ꯅꯣꯡꯂꯛꯇ ꯆꯦꯟꯕ ꯂꯥꯛꯅꯕꯗꯅꯦ ꯁꯣꯛꯄꯅꯤ ꯏꯃꯥ ꯅꯪ ꯌꯥꯝ ꯋꯥꯔꯦꯀꯣ ꯑꯩꯁꯦ ꯌꯥꯝ ꯊꯨꯅ ꯆꯥꯎꯔꯗꯤ ꯐꯗꯧꯅꯤ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯀꯗꯣꯝꯗꯒꯤꯅꯣ ꯃꯦꯝꯆꯥ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯄꯤꯛꯈ꯭ꯔꯕ ꯃꯆꯥꯒꯤ ꯑꯥꯔꯊ ꯆꯦꯟꯕ ꯋꯥꯍꯩꯗ ꯑꯁꯣꯟꯕ ꯊꯃꯣꯏꯗꯣ ꯑꯅꯧꯕ ꯆꯩꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯅꯤꯡꯂꯛꯂꯤ ꯑꯗꯨꯕꯨ ꯄꯥꯡꯗꯕꯤ ꯑꯁꯣꯟꯕꯤ ꯃꯇꯧ ꯎꯠꯊꯣꯛꯇꯦ ꯁꯣꯟꯊꯔꯛꯂꯕ ꯃꯆꯥꯒꯤ ꯄꯥꯡꯒꯜ ꯑꯣꯏꯅ ꯍꯥꯞꯂꯤ ꯃꯔꯝꯗꯤ ꯃꯥ ꯃꯃꯥꯅꯤ ꯅꯤꯡꯉꯣꯜ ꯄꯤꯕ ꯄꯣꯛꯄꯤ ꯃꯆꯥꯒꯤ ꯃꯃꯥꯅꯤ ꯃꯆꯥ ꯀꯌꯥꯅ ꯁꯣꯟꯊꯔꯛꯄꯗ ꯈꯣꯡꯆꯦꯠ ꯂꯥꯛꯇꯨꯅ ꯏꯟꯈꯠꯂꯤꯕꯤ ꯃꯃꯥꯅꯤ ꯏꯃꯥꯕꯨ ꯀꯅꯥꯅ ꯋꯥꯏ ꯍꯥꯏꯕꯒꯤ ꯋꯥꯗꯦ ꯏꯃꯥ ꯋꯥꯗꯦꯀꯣ ꯑꯇꯣꯝꯕ ꯏꯃꯥ ꯋꯥꯗꯦ ꯁꯣꯟꯊꯥꯡꯅꯕ ꯃꯃꯥꯒꯤ ꯋꯥꯍꯩꯗ ꯚꯥꯞ ꯇꯥꯔꯕ ꯅꯥꯎꯇꯣꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯑꯉꯥꯡꯅꯗꯗꯧꯅ ꯋꯥꯗꯦꯗꯤ ꯍꯥꯏ ꯄꯤꯗꯤ ꯁꯨꯝ ꯇꯥꯏ ꯅꯣꯡꯃꯇꯁꯨ ꯅꯣꯛꯇꯦ ꯏꯃꯥꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯍꯥꯏꯅꯤ ꯏꯃꯥ
ꯄꯤ ꯇꯥꯔꯛꯑꯗꯤ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯕ ꯌꯧꯔꯕꯅꯤ ꯍꯥꯏ ꯑꯗꯨ ꯏꯃꯥꯒꯤꯗꯤ ꯑꯋꯥꯕꯅꯤꯀꯣ ꯍꯩꯖꯤꯡ ꯐꯥꯗ ꯃꯨꯟꯈ꯭ꯔꯕ ꯍꯩꯒꯨꯝꯅꯤ ꯃꯆꯥꯒꯤ ꯋꯥꯍꯩꯁꯦ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯁꯥꯟꯅꯗꯨꯅ ꯉꯥꯎꯅ ꯊꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯗꯧ ꯄꯨꯟꯁꯤꯅꯤ ꯑꯗꯨꯕꯨ ꯂꯩꯇ ꯂꯥꯏꯔꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯤ ꯍꯥꯏꯗꯤ ꯃꯇꯤꯛ ꯃꯄꯥ ꯆꯥꯗ ꯋꯥꯈꯜꯅ ꯃꯀꯣꯛꯇ ꯆꯨꯗꯨꯅ ꯂꯩꯔꯤ ꯃꯆꯥꯒꯤ ꯃꯇꯧ ꯈꯪꯂꯕꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯃꯃꯥꯗꯣ ꯑꯁꯦꯡꯕ ꯃꯤꯠꯑꯣꯡꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯀꯔꯤꯒꯤ ꯅꯣꯛꯇꯅꯤ ꯏꯆꯥꯅꯤ ꯎꯔꯒ ꯏꯃꯥꯅ ꯅꯣꯛꯂꯤꯕꯁꯤꯗꯤ ꯏꯃꯥꯒꯤꯗꯤ ꯅꯣꯏ ꯑꯅꯤꯁꯦ ꯅꯨꯃꯤꯠ ꯊꯥꯅꯤ ꯃꯆꯥ ꯎꯕꯗ ꯑꯋꯥꯕ ꯀꯥꯎꯕ ꯍꯥꯏꯕꯁꯤꯗꯤ ꯃꯃꯥ ꯑꯩꯈꯣꯏꯒꯤ ꯍꯧꯅꯁꯥꯅꯤ ꯏꯃꯥ ꯋꯥꯗꯦ ꯀꯣꯇꯣꯝꯕ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏ ꯆꯦꯁꯦ ꯗꯣꯛꯇꯔꯗ ꯄꯨꯁꯤꯕ ꯀꯨꯏꯔꯦ ꯇꯨꯃꯤꯟ ꯃꯊꯟꯇ ꯂꯩ ꯆꯥꯛꯁꯦ ꯆꯥꯅꯤꯡꯗꯦꯗ ꯍꯥꯏ ꯑꯃꯨꯛ ꯀꯟꯅꯁꯨ ꯂꯥꯎꯏ ꯃꯁꯤꯕꯨ ꯅꯥꯕꯒꯤꯔꯣ ꯏꯃꯥ ꯀꯔꯤ ꯈꯨꯝꯅꯤ ꯃꯃꯥ ꯑꯣꯏꯕꯤꯗꯣ ꯄꯥꯎꯈꯨꯝ ꯂꯩꯇꯦ ꯃꯆꯥꯒꯤ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯂꯣꯏꯅ ꯎꯏ ꯑꯗꯨꯕꯨ ꯁꯦꯜꯒꯤ ꯃꯇꯝꯅꯤ ꯁꯦꯜ ꯌꯥꯎꯗ ꯀꯔꯤꯕꯨ ꯇꯧꯔꯨꯒꯅꯤ ꯁꯨꯛꯂꯦꯞ ꯂꯦꯞꯇ ꯆꯍꯤ ꯀꯨꯝꯀꯥꯡ ꯍꯣꯠꯅꯔꯛꯄꯁꯤꯐꯥꯎ ꯅꯣꯡꯃꯒꯤ ꯆꯔꯥ ꯃꯦꯟꯕꯗ ꯋꯥꯔꯤ ꯑꯍꯦꯟꯕ ꯁꯥꯏꯠꯀꯤ ꯑꯣꯏꯕꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯒꯅꯤ ꯃꯁꯤꯅꯅꯤ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯔꯝꯂꯤꯕ ꯂꯥꯏꯔ ꯃꯆꯥ ꯅꯥꯒꯜꯂꯗꯤ ꯁꯤꯒꯜꯂꯤ ꯃꯔꯝꯗꯤ ꯁꯦꯜ ꯂꯩꯇꯦ ꯊꯕꯛꯅ ꯋꯥꯏ ꯇꯟꯖꯥꯁꯤꯗ ꯃꯤꯂꯨꯕꯤ ꯃꯁꯥ ꯊꯛꯊꯛꯅꯤ ꯃꯄꯤꯔ ꯆꯦꯟ ꯃꯈꯨꯠ ꯑꯅꯤꯅ ꯃꯀꯣꯛꯇ ꯀꯟꯅ ꯄꯥꯏꯁꯤꯟꯖ ꯃꯁꯥ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ ꯐꯃꯨꯡ ꯀꯥꯆꯤꯟꯗ ꯁꯨꯞꯆꯤꯟꯗꯨꯅ ꯐꯝꯂꯒ ꯀꯟꯅ ꯍꯦꯛ ꯂꯥꯎꯔꯛꯏ ꯈꯥꯡꯕ ꯉꯝꯗ꯭ꯔꯤ ꯃꯇꯥꯒꯨꯝ ꯈꯣꯟꯖꯦꯜꯗꯨꯗ ꯅꯥꯎꯇꯣ ꯃꯃꯥ ꯃꯆꯥ ꯄꯨꯛ ꯍꯧꯒꯠꯂꯤ ꯇꯥ ꯆꯥꯛꯁꯪꯗꯒꯤ ꯌꯨꯝꯌꯥꯏ ꯀꯥ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯆꯤꯖꯦꯠ ꯀꯣꯟꯁꯤꯜꯂꯤ ꯍꯨꯃꯥꯡꯅ ꯂꯣꯏꯔꯝꯃꯤ ꯀꯥ ꯍꯦꯟꯅ ꯅꯤꯛꯈꯤꯕꯅ ꯄꯥꯛ ꯍꯟꯊꯕ ꯉꯝꯗꯦ ꯆꯅꯤꯡ ꯇꯥꯗꯕ ꯁꯣꯔꯗꯣ ꯃꯇꯠ ꯍꯣꯟꯗꯨꯅ ꯊꯛ ꯅꯤꯛꯂꯤ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯨ ꯁꯤ ꯏꯃꯥ ꯂꯩ ꯃꯆꯥ ꯏꯃꯥ ꯂꯩ ꯀꯩꯁꯨ ꯇꯧꯗꯦ ꯁꯤ ꯏꯆꯥ ꯋꯥꯍꯩꯁꯦ ꯍꯥꯏꯅ ꯇꯞꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯤ ꯋꯥꯔꯕ ꯁꯣꯜꯂꯕ ꯃꯆꯥ ꯀꯌꯥꯅ ꯃꯃꯥꯒꯤ ꯃꯊꯥꯗ ꯂꯩꯔꯒ ꯑꯋꯥꯕ ꯀꯣꯛꯆꯩ ꯍꯥꯏꯕꯗꯨꯅꯤ ꯄꯥꯈꯠꯂꯝꯕ ꯄꯨꯝꯕ ꯀꯣꯛꯂꯕꯒꯨꯝ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯤꯠꯂꯨ ꯇꯧꯕꯇꯕꯨ ꯍꯛꯆꯥꯡꯒꯤ ꯑꯅꯤꯛꯄꯗꯨꯗꯤ ꯐꯠꯇ꯭ꯔꯤ ꯑꯗꯨꯕꯨ ꯅꯥꯎꯇꯣꯗꯤ ꯇꯔꯪ ꯆꯦꯟꯊꯔꯤꯕ ꯃꯆꯦꯒꯤ ꯄꯤꯔꯥꯡꯗꯣ ꯃꯈꯨꯠ ꯃꯆꯥ ꯄꯤꯁꯛꯇꯨꯅ ꯂꯥꯝꯗꯨꯅ ꯇꯩꯊꯣꯛꯄꯤꯔꯒ ꯍꯥꯏꯔꯛꯏ ꯃꯥꯁꯨ ꯄꯦꯔꯤ ꯏꯆꯦ ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯪꯅ ꯂꯥꯎꯔꯗꯤ ꯏꯃꯥꯁꯦ ꯄꯥꯈꯠꯂꯦ ꯑꯩꯁꯨ ꯋꯥꯏ ꯅꯪꯁꯨ ꯀꯞꯄꯤ ꯃꯇꯨꯡ ꯂꯥꯎꯕ ꯌꯥꯗꯦꯀꯣ ꯏꯆꯦ ꯑꯩ ꯂꯩꯁꯤꯗꯤ ꯑꯩ ꯂꯩ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯃꯤꯠꯂꯨ ꯇꯨꯃꯤꯟ ꯌꯦꯡꯂꯤ ꯑꯌꯦꯡꯕ ꯑꯃꯗ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯕꯨ ꯀꯣꯛ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯤ ꯀꯣꯛꯇ꯭ꯔꯤꯕꯒꯨꯝ ꯃꯈꯨꯠ ꯈꯨꯆꯣꯏꯅ ꯃꯣꯟꯄꯥꯛꯇꯣ ꯁꯨꯔꯨ ꯇꯥꯁꯤꯟꯗꯨꯅ ꯀꯟꯅ ꯄꯥꯏ ꯃꯌꯥ ꯀꯛ ꯆꯤꯛꯇꯨꯅ ꯈꯥꯡꯉꯤ ꯀꯔꯤꯒꯤ ꯑꯁꯨꯝ ꯇꯧꯔꯤꯕ ꯍꯥꯟꯅ ꯇꯧꯔꯝꯕꯗꯤ ꯅꯠꯇꯦ ꯇꯞꯅ ꯊꯦꯝꯂꯕꯗ ꯋꯥꯔꯕ ꯍꯛꯆꯥꯡꯗ ꯎꯏꯊꯔꯛꯂꯤ ꯅꯤꯡꯊꯤꯅ ꯁꯨꯝꯕꯤꯗꯨꯅ ꯍꯤꯞꯍꯜꯂꯝꯂꯒ ꯅꯥꯎꯇꯣ ꯃꯃꯥ ꯃꯆꯥ ꯆꯥꯛꯁꯪꯂꯣꯝꯗ ꯂꯥꯛꯏ ꯏꯃꯥ ꯏꯆꯦꯁꯤ ꯆꯥꯛ ꯆꯥꯔꯔꯣꯏꯗ꯭ꯔꯣ ꯇꯨꯝꯖꯔꯁꯅꯨ ꯅꯪ ꯆꯥꯊꯣꯛꯑꯣ ꯏꯃꯥꯗꯤ ꯀꯌꯥ ꯆꯥꯅꯤꯡꯗꯦ ꯏꯆꯥ ꯆꯥꯔꯣ ꯏꯃꯥ ꯉꯥꯏꯒꯦ ꯑꯗꯨꯒꯅꯦ ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯆꯖꯤꯛꯁꯦ ꯁꯥꯍꯜꯂꯒ ꯆꯥꯔꯣꯀꯣ ꯏꯃꯥ ꯉꯟꯇꯥꯅ ꯅꯪ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯅꯪꯅꯕ ꯊꯣꯡꯂꯒꯦ ꯇꯥꯛꯄꯅꯤ ꯋꯥꯍꯩꯁꯤꯅ ꯍꯌꯦꯡꯒꯤ ꯆꯦꯡ ꯆꯔꯥ ꯂꯩꯇ꯭ꯔꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯃꯥ ꯑꯣꯏꯕꯤꯗꯣ ꯑꯔꯥꯝ ꯈꯧꯔꯥꯡꯕꯗꯤ ꯄꯣꯛꯂꯤ ꯃꯆꯥꯒꯤꯗꯃꯛ ꯍꯌꯦꯡꯒꯤ ꯈꯜꯂꯒ ꯃꯥ ꯆꯔꯥ ꯁꯤꯠꯄꯅꯤ ꯑꯗꯨꯕꯨ ꯄꯤꯛꯂꯤꯕ ꯅꯥꯎꯇꯣꯅꯗꯤ ꯀꯔꯝꯅ ꯍꯪꯒꯅꯤ ꯀꯔꯝꯅꯁꯨ ꯈꯪꯒꯅꯤ ꯂꯥꯝꯕꯅ ꯄꯨꯛ ꯄꯥꯏꯔꯕ ꯃꯇꯝꯅꯤ ꯍꯥꯊꯨ ꯆꯥꯛ ꯑꯁꯥꯕꯗꯨꯗ ꯃꯩꯊꯛꯇꯒꯤ ꯊꯥꯡꯗꯕꯗ ꯉꯥꯏꯔꯤꯕ ꯌꯦꯟꯗꯦꯝ ꯀꯥꯡꯁꯣꯏꯒꯤ ꯃꯍꯤꯗꯣ ꯖꯣꯔ ꯍꯦꯛꯇ ꯍꯩꯖꯤꯟꯗꯨꯅ ꯄ꯭ꯔꯨꯞ ꯆꯤꯡꯈꯠꯇꯨꯅ ꯋꯥ ꯀꯥꯝꯃꯒ ꯆꯥꯔꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯃꯃꯥꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯍꯥꯏ ꯇꯞꯅ ꯆꯥꯎꯅꯦ ꯅꯪꯕꯣ ꯐꯨꯟꯅꯤꯅꯦ ꯏꯃꯥ ꯌꯥꯝ ꯍꯥꯎꯋꯤ ꯍꯌꯦꯡꯁꯨ ꯌꯦꯟꯗꯦꯝ ꯊꯣꯡꯁꯤꯀꯣ ꯂꯥꯏꯔꯕꯒꯤ ꯃꯊꯦꯜꯅꯤ ꯏꯁꯤꯡꯗ ꯆꯥꯝꯃꯒ ꯆꯥꯔꯁꯨ ꯍꯥꯎꯋꯤ ꯍꯥꯏꯅ ꯄꯦꯟꯊꯣꯛꯄ ꯇꯥꯕꯅꯤ ꯃꯤꯀꯨꯞꯁꯤꯗꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯥꯎꯇꯣꯅ ꯄꯦꯟꯊꯣꯛꯄꯒꯤ ꯃꯃꯤ ꯎꯏ ꯃꯗꯨ ꯈꯪꯅ ꯃꯃꯥꯁꯨ ꯅꯣꯛꯇꯨꯅ ꯂꯛꯅꯩ ꯍꯣꯏꯗ ꯏꯆꯥꯅ ꯑꯁꯨꯛ ꯍꯥꯎꯔꯁꯤꯗꯕꯨ ꯍꯌꯦꯡꯁꯨꯅꯦ ꯌꯦꯟꯗꯦꯝ ꯀꯥꯡꯁꯣꯏ ꯊꯣꯡꯂꯒ ꯂꯣꯏꯔꯦꯗꯅ ꯉꯥꯔꯤ ꯊꯥꯛꯇꯅ ꯄꯨꯟꯅ ꯍꯦꯛ ꯅꯣꯛꯃꯤꯟꯅꯩ ꯃꯃꯥ ꯃꯆꯥ